feedback channel la dombo amukhana taram nokshin jabaga loirana ngasi December ki tang kuntra Sagolsen numit ingkomja lising ani kunma thoi ki khomjinba pau tabirasi yum sakaisa numit ki ayuk angan badarik tariskel mari da samik ahum 4.3 gi yohara amana khanong pok port blair da thak thak nikhan kre yohara adu ayuk ki pung manga ga minute kuntra ma thoi da kilometer chama ki marep tagi harakhi haina National Center for Seismology na phongdorakli COVID लाइचत न मरम होइदुना मिसिंग मिलियन तरहम दोइ लेबा चाइना की जियान सिटी द चथरक प लॉकडाउन गरा नुमित तरेत नि सुक्रे युमगी मथौ ताबदा पोचै सिंग लैब योनबा वर्चुअल प्लेटफॉर्म ता पांगथोक नबनतना शहर असिदा मियोइ सिंग मसागी हिंगोंदगी मपादा थोक ngamdana leire hainasu pawosina makha tari Maulabi Bajar Women Government College Bangladesh ta Manipuri Muslim Ningol Fahmida Yasmin Munnibu Assistant Professor ina promotion pirak pada Manipuri Muslim Khunai amasung Kamal Ganj ki miyam na nungai ba phongdorakli Laibak asigi Musalman karor kunbu kihan mana kari sukana ba phangloi kihallaga kikida basuleite Bharat se Muslim karor kun ki sumama laibak ni aikoi ni imung manung kan ki iramdam kan ki lamdam sida pokpa Musalman sing iramdam sigi damak thawai Katkani Iraibak sida ngang ba wahi sing isana thaja bangamdre laibak sida yengthina bagi hu chairiba singi poloi dudum karino yengningi asumna khoirang khoisauna bana thallaba wafam kaya film star Nasiruddin Shahna national media da thamlakre Lilong Assembly constituency ki manung chana leiba Lilong makha laikai dagi mahairoi kori mayum narkis ki misi ase thamoi sokna nungai tabaga loinana akan ba mong da condemn tawri haina all Manipuri Muslim Girls Students Union ki president Singamayum Sabina Sekhna Paumi Singh da Pongdokre Imphal ki hata da leiba mahairoi lup asiki office da pangthok ki ba pau gi mifam da mahakna hai asigumba tamthiraba thodog asi handaki asina ahan banatti nupi angang bu sanaba potbu khanduna tamthiraba crime kaya lamdam sida lisang sitna chathari adubu laibak thibadi tamthiraba thodog sing adugi achumbo wael phangkhibadi leitri Tamthiba mihat asida chenari ba saram chat pasing pumatik chawa chairak PBU Nargis ki imung manung ki awaba da saruk yajari hairatuna mihat asiga mari lainana sem ki ba JSC na jangsil lakpa khongjang khudingmak lup asina sagatli haina sumakha tana haiki Borak thong sathina sokpuna maram oiraga panthung pham yaugadaba gari sing lambi da panduna leire maikai amarom dana anauba thongbu sangkai handaduna leiri Kunja sing da lengak na compensation PB dabadagi truck sing mafam dagi lenghandana thambasida anauba chahigi harau kumai nangjaningba driver sing na nungai taba phongdokre National Highway 37 gi Barak thong haibuduni Barak thong aribani uje anaubadi mangda uriba asini saba loikre adubu inauguration tawdri asi matam ngaibo ena masisi semaga sumlan mani adubu nahan tarik December ki tarik 16 tagi thong asi yahidre aduga hojik ngasi December 29 asi phawuda hojik semagi film leitre semdre amasung gari si nagyata road gari masing khangna leire adogi khali gari su masing khangna leire hojik leiriba thong asi condition si yengbiu si chatpa sungya yadrabani maside hek chalubada gari tadna khudong thiba nangadawibani aduna maram oiraga Satpa yadadana akhoi si hujik leire aduga khoi sahi loisalakpagi New Year bye gi yum si yawningba aduga satnaba satpa yabagi film su leiba udre aduna maram oiraga sarkar gi maikai dagi su karigumba ama tahanna yengsan bidre amasung National Highway sida hujik land owner singi compensation pidi haibagi bansu tawri aduna sarkar gi maikai dagi su wari sanaba leitere aduna maram oiraga thong changa ga da basisu sanga haloi thong sembasu yaroi aduna gari khamiba gari singsu lengba yaroi haibire aduna maram oiraga mari leinaba khoigi sarkar gi side tagi asi wari sanadana yanaba ama puhanningi natraga di akhoi yam khodong chada film da leire aina driver side tagi hajari optorba togri COVID-19 amasung Omicron ga mari leirana athing ba kaya thamlak padagi December ki tang kontra da New Delhi ki
Kamani Auditorium da Sahitya Academy Translation Prize pigani lepnakibadu yaithokle haina Sahitya Academy na thadorakpa cherol amana hairi. Assam ki Chief Minister Dr. Himanta Biswa Sharma ki mathakta Dispur Police Station da chena ani ki FIR thangatkre rajya ki miyoi phurup amabu Bangladesh ni haina haikiba laikre ama hekna Gurukuti gi lam takhai bapu lenga ki maikai de ki laman khumbani haina haukiba December ki tang tarada Morigao de ki hairakre wafam sina leiba ki saknairaba amana IPC ki section 153 A thukaire haina MP Abdul Khalik na palladuna FIR asi pishin kibani leibak asi ki sangbidan da khut thamduna wasak laukiba ama hekna lon chati amasung tharba ki khena ba thamdana Assam ki praja kuti ahum lak kuntrabu ngak sin gani haina wasak laukiba miwi amana sangbidan ki spirit ki mayok ta karam na wa ngangadori bono haina so MP Abdul Khalik na khangal lakre Assam da yamna kanna nong chuba gi wafam leire lakliba pungni phuri pan ki manungda len yauna akan benong churaba yai leiba ki meteorological department checksina senaduna lei nana bakhangal akre maikai amorom dana ingbagi changsu yam hengalak pa yai haina meteorological department na thador ku press note amana hairi ngarang bharat pumbada mioi chatret ka marfu mathoi ki masada omicron thengnaki Assam da mioi chamaga tramanga ki masada COVID positive oiba thengnaki mioi chamaga trani thoina naba phaduna mayum da hanaki mioi ani na siki kasada mioi teret ki masada ngarang COVID positive oiba thengnaki hailakanti da mioi ahum COVID positive oiki taibang pumbada ngarang khakta da mioi lak tarani thoida COVID positive oiba thengnaki Sanabungi pau Gujarat ke Ahmedabad da pangthokhiba tarahudoi suba Senior Freestyle Championship da ahanba round da Assam na 13-0 da thoire Yengkhom Daya Sagarna goal nipan janki aduga nupi kanglop da Rajasthan bu 8-0 da thoiki Laisram Aruna na goal taruk janki Paulo Ijere channel asibumi ing tabiri pesingbu amukana thagasari channel asida anau boirabati subscribe to simbi